welcome again. Nasigi waina akoina thamiba lairik Vicky Robin gi Your Money or Your Life. Haiba like sigi ngasi je khoi manga so step on ni. Haiba ngasi gi topic sida lei se akoina punsi sida kedawga hai kanda me akoi ayamba se miyoi ba moina akoina hingwon tamda akoi gi dream mayamam lei jei si tauge akoina angang oringai da naha oringai da khangiba de aina yam pamjena tawjaning ba pot mayam am lei tawdabu punsi sida certain stage ma yor kanda akoina kariumba miyoi gi sendon natraga kariumba ina yum sana ba loan ma lawruba natra car ma leina ba lawruba loan natraga miyoi khara dagi kariumba ana ayek ki maram oiraga ina sen khara loksalluba sumain tawrakanda punsi je kedo ke hai kansida ngasagi akoina aina ngasai pamjaramba dagi khanjaramba nungai jaramba sumain toge khalamba mayamse sum nathairaga satkhraga last da aigi punsi sida toliba sen khara du sinnabagi damakta hotnabada numi khudingi thabak sugi phibam da lakpo then aina ngasai lawruba loan du madu da singnabu honawada mathangi sei mai manga je ai je thabak sugi phibam da lakpo so akoi sida nahan akoina nainagre madudi akoina ngasai gi haiba akoina pesa haije after all aigi punsi gi yana tanglaba time amadi aigi life ki energy ji aini spend tawrini pasam hangnaba chonga phangnaba aduna kedor ke hai kanjida aigi punsi gi tanglaba mamal sahi manga ji ngasai gi aina thabok sujariba honajari je kari tawra age da my purpose se just me gi pesa singba ngamnawgi damakta punsi da thabok sugi film da lakpa meyam gi sendon meyam tu khak singna bo hona bada akhoi thabok sugi film da lakpa auna ai isa gi punsi ji da ngasagi marek mahau yaw taba audagi ngasagi aina khalamba nungai jaba keno meyam si ambaw tawo phangak taba auna akhona kai khalle ngasai gi authors na piwi gi matungina asai akhoi sigi ji matang ongtang singbal loya kanda haiba wakhan na khalli au sima single loina bo honari ngai da amuk adum amuk laksan ba panjaw mamu then adugi amuk pasawang pusan ba natraga ngamna bo honagi ba madu amuk singna hona bada amuk ai punsi gi ai tanglaba matam amadi ai energy je dum thadagi ba aduga hanubuna hangi ba aduga punsi loigi ba haiba sumba thodokse ngasai gi authors in haisi akhoi ai hambada akhoi gi sangsar da hingni ba miyo ayambada haiba sigi situation ji loi thui haiba wakhalons aduna haiba posi ngasai gi authors in ngasi piri si kaino hai kanda mana khoida question ahum khak hange ko magi sigi step sida mana hai se kamai tawge hai kanda akoina any thabak ama taw matamda aingonda yamna fulfillment oiba haiba tare aingonda haraw phawba thabak si tawbuji ne punsi haibjida akoina nungai ba na nungai ri myam si ngasai adu pasam changboi bi changda boy bi but aingonda nungai ba thabak haraw ba thabak tawba ngabdu ne aduna ngasai gi akhoi gi authors in a PhD kamai tawge hai kanjida ngasai akhoi mamangi step ta khoina sub category myam amada ai lupa kya chatle je khoi loinai na greba now paisa do mo khoina ai gi time and energy the onthok matamda ai gi tanglaba punsi gi pungsing kaya haiba sigi categories da chana gi dong to khona wada ai pung kya matam chatlino numit kya ni chatlino haibse khoi loinai na gre adumai tawna haibsida ngasai gi hojiki question jina number 1 question ngasi gi jina kaino hai kanda akhoi na ngasai sub category myam dugi chatliba pesa myam ma pathok podo hai du da akhoi na chatliba time energy hai tare life energy pung kya akhoi na thadage hai do taseng akhoi na thadariba life energy gi chang do aduga aina phangiba ai gi fulfillment and satisfaction hai tare hai duga ani ji sanabra haidana akhoi na yengba ma change ha adu natragadi ai gi punsi gi tanglaba mikup energy matam kedawi thada duino hab adugi damakta kasu nataba achapot ama sanabagi damakta natraga kayumba ba pot ama leithoknabagi damakta sumain tongduna aduma question number 1 then amana punsi da miyoba amagi akhoi gi punsi gi purpose and ai gi values habam leiri auna ai gi punsi gi tanglaba mikup se aina thadari myam se no winu ta khoina chalhalliba ai gi mikup myam se no magi dum tumba bhogoladi dum tum dribawa dum chakhidro ne badu ado aina chalhalliba mikup myam se nasai gi aina punsi da pamjariba purpose natraga aina yamna khoida jariba values aina yamna value leina lawjariba activities sing sigum bada
ꯆꯠꯄ꯭ꯔꯥ ꯍꯥꯏꯕ ꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯃ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯣꯏꯁꯟ ꯅꯝꯕꯔ 3ꯗꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ मियोय अयामना पैसा तो खतंग तानब होटनाबदा अगी ममल यामलबा अगी लाइफ की एनर्जी एंड द टाइम से लोई चतखिबदो पैसा तो खतंग की ओइना ngasai nungai part to yauktraba purpose to yauktraba value to yauktraba auna kayimba अगी पुंसीदा अइना just for money पैसा तो खत फंगबा मिगी पैसा सेंदोन दु खतंगी सिंगनबे दंगता था खुदिंगी ngamnaba interest हुनबा ngamnबे दंगता पैसा तालकपै फियम दा तालिजे कयिबा अइना तोक्तोगा अगी पर्पस एंड द फुलफिलमेंट दु फंगबा याबा अगी लाइफ की पर्पस एंड द वैल्यू दु फुलफिल तौना मोंगदा अइना थबक तोरक तारगदी अगी हाना लेजरीबा एक्सपेंडिचर की स्ट्रक्चर सिदा कमायना होंगकदगे हाइबदु अमुतंग रिव्यू तौबियो हाइबा सिगी अहुम सुबा क्वेश्चन जिमगा ngasiगी ओइना खोय ऑथर जिना थामी सुमाइन तौना ngasiगी सिगी कांसेप्ट से अमुतंग येंगबा मतमदा इसाना अमुतंग प्रैक्टिकली येंबियो येंगबा मतमदा याम फजबने अदुगा खोयगी इसादा इनसाइट म्याम अमा रिफ्लेक्शन म्याम अम फंगनी आना सिगी क्वेश्चन अहुम जिमगा मसिना खोयगी स्टेप मरी सुबनी हाइबा बिकी रॉबिन गी लाइक योर मनी और योर लाइफ हाइजिगी ngasiगी सुम स्टेप मरी सुबजी थामगा ngasiगी ओइना मतंग सिदा टेंशन जगे थैंक यू फॉर watching.